संसार हिंगलिबा मियोइबना माना तौजरुबा कर्मगी फल सोइफदना लाए अफब धर्म लिसिंगना कर्मगी लंबी थत्पा ngamde करिगुम मतमदा लिरी लिरी मालंगुम इंगना लाकपा कर्मना मियोइबाबु कफल्ली अदुगा करिगुम्बदा नोंगलेगुम लाकपा कर्मना मियोइबाबु लेखा ताहल्ली मिनुंगसिगी मिटिंग मखादा नुंगाइते खंदुना येंगलबसो खंथरुबा मिकुप्ता नंगना तौबना नंगना फंगी हाइबदो खक्तनी वाखलदा तरंग तरंग खलकपा पैसा वातबा मी वातबा हाइबसिमक्तबो निंगनु निंगलुबा खदक्ता पांगथोकपा ngami लोइना लोइना बीपी अमदे अतै मरु ओइबा खरा चेक तौदना नॉर्मल लेरे हाइबगा अहिंगदुदा सर्जरी लोइसिनख्रे हेन खुदोंग थिरकपदुदगी कलहौबना तोन थवाइदे ngauरे अदुबो वाफम असे कना अमगी नाकोंग योहंदनबा मदुदा उखिबसिंगसो मचिन चेना मेंशनखि अंगम कनागी मायोक्ता कनाने लेपलुबा ngamgani ओटीदगी पुथोरकलगा ज्ञान लाक्ट्रिंगे चेरक्तुदा लेरिबा मीसिंगदुदा चेक्सिना सिंगरमलगा रोबोट युमदा हलकपनि अदुबो अहिंगदु करमना हौखिबा नोंगान फोंगान फोम तौरकले इरु माइथादुना मरु ओइबा पोचे खरा हापतुना हॉस्पिटल चटनबा थोरकपनि अदुबो तोनगी नाक्ता लेहौबा मबोक्तो मयाई कादा इरेंजना फमदुना लेरमले मतौदुदा रोबोट चपलेपलगी यिंगले मबोक्की नाक्ता चंगसिलकलगा अमुक लेपलरे केदौरगे बोक अंगांगदो मथंदा लेरमनी अई लाकपा गाइरमु याद्रो बानु लेमा मसुदा यिंगले माइथोंदो नुंगाइतबा नते साउनिंगबनी रोबोटना पोट योम तो पाइरिबदो ओबदा चटकदोरिबा मफमदो खंगबना हाइरे मी कोकथोंग अमा लेरे नंगसु चटख्रनु लेरिबा सिंगदो नेंगजनी सना कोनुंगदा चलो ngасini mapaldagi lakpa ningthauksing manipurgi konu koirakani haibado madu yauraso robert ingangakle ngarang to operation to khiba anaba leina leina irai raina nganglibado mangaktaba ngamdre imungi mi naraga makhoigi koiba lakpada yangminabaduna lubro imungda anaya yauraklaga kaino natai sadabawa hawjakta banu do khonjal wangkhale imung kanagi imung no mabu imung si kanano kari kana done imung sida leiribano mabokki waduda robert ngakpa haibabo wa ngangba phawba thoktaduna yingduna talaikre banu leima taksi solei hena sawbana laksile lamlakta taramba ata to khungatuna imung putamak aina kok yaurudabagini mabu aina pisak piklinge dagi yoklibado konung sida mana mapu oiduna imung asina tungda leplaga pumnama ekhoigi oibagi manglandani madogi manglan mangduna aina mabu yokpani hawjikna kari no leina lai thong paklaktuna ngasidi imung sigi khoidigi masak thi handaba maram oire hawjikpu aina tawgadaba si kari no ngarang do waroi pot pukhraga kari no aina hawjik tawgadaba se adukan ma wahai singdo tabada robert masana masagi mamangda ikaiba phawri mabokna ton boluna tawriba sidi subna tangi khulai makhal ama oiramle hawjikta uraklabada mabokki asing mamachudo ningamdana yengi robert adabo wakhalna ngawraba banu leima lepa leite hena chakna soli karino aina hawjik tawgadaba se sana khaibe mana haiduna so manawai bungo apang manate singbadagi singlaba phattabadagi phatkidraba mahakna mona matta dahi minnaga tawriba magi loina bigi phibam kadigi khangloi manawai bungona mabu pamde haiba aina haidrabaso hena khangnaraba waphamni ikutta taramlaba posak amabu asuk laina mangkiba ai hospital chalagi angang do gya laglamani ngawraba robert ki wahaini ma taba ngamraktre banu leima hande sauni yengduna makha tare aina satpa yaroi haredine yaroi laisanu magi thokpa nongmani ni sida yamna thukna kalhanduna ne mabu yumna putharaktabi yadabani karigumu wafamse sana konung ta nattana yengnaba kanana khangkhrabadi nang aida nattane imungse karam tawgani sana khaibe ma thajaba yaba minate masagi oisabana ekhoibu kallibani magi oisaba phanglaroi khanglabadi thok khundok lamaga ekhoibu sak khangdi haigani lusilaklabadi ne magi haiduna khaidok pase nangeina hanba nate luhongba ase ka henba yaroi nangna ke thok handuna thamlabadi naba pharoi aduna nang satkhinu pilaba wari kaya asina mabu hainingai leitana wahanba haibado oirakle robert sorta amna hon tharaga hairi mabo pulurakni yinglaga ai sinoi me am changdana fatla loidore
ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯥꯝꯂꯤꯕꯗꯣ ꯇꯥꯗꯦ ꯔꯣꯕꯔꯠ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯝꯗ ꯂꯥꯛꯂꯦ ꯂꯦꯞꯅꯤꯡꯂꯁꯨ ꯂꯦꯞꯄ ꯉꯝꯗꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕꯅꯤ ꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯇꯥꯔꯦ ꯑꯊꯦꯡꯕꯗ ꯃꯩꯔꯥꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯕ ꯃꯍꯥꯛꯅꯤ ꯃꯁꯤꯅ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯁꯛꯂꯤꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯎꯈ꯭ꯔꯨꯜ ꯌꯧꯔꯛꯇꯨꯅ ꯈ꯭ꯋꯥꯏ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯆꯜꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯤꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯊꯣꯡꯖꯗ ꯂꯦꯞꯂꯝꯕꯗꯒꯤ ꯂꯤꯌꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯉꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯏ ꯃꯀꯣꯛ ꯃꯔꯨ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯗꯣ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ ꯀꯆꯪ ꯍꯧꯒꯠꯂꯨꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯒꯦ ꯇꯥꯎꯁꯦ ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯨꯝꯊꯕ ꯅꯠꯇꯦ ꯎꯏꯔꯨꯝꯇ ꯃꯤꯠ ꯎꯏꯁꯤꯟꯕꯅꯤ ꯃꯁꯤꯃꯛꯅ ꯃꯃꯤꯠꯇꯣ ꯄꯥꯡꯅꯤꯡꯗ ꯄꯥꯡꯂꯒ ꯐꯩꯖꯨꯞꯇ ꯍꯥꯏꯗꯣꯔꯛꯏ ꯃꯁꯝ ꯑꯉꯥꯡꯕꯗꯨꯅ ꯏꯆꯥꯏ ꯆꯥꯏꯔꯤꯕꯗꯨ ꯎꯕꯗ ꯂꯤꯌꯣ ꯅꯣꯛꯏ ꯅꯣꯛꯃꯤ ꯃꯈꯨꯠꯅ ꯇꯞꯅ ꯍꯥꯏꯗꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯤꯠ ꯁꯤꯡꯉꯕ ꯅꯪꯕꯣ ꯁꯦ ꯃꯤꯠꯇꯣ ꯂꯣꯏꯅ ꯄꯥꯡꯉꯣ ꯑꯃꯩ ꯋꯥ ꯍꯥꯏꯒꯦꯕ ꯅꯨꯄꯤꯗꯣ ꯑꯍꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕꯒꯨꯝ ꯃꯥꯏꯊꯣꯡꯗ ꯏꯁꯨꯛ ꯁꯨꯛꯏ ꯑꯗꯨꯕꯨ ꯇꯟꯅ ꯍꯤꯞꯂꯤꯕꯗꯣ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯑꯃꯩꯁꯨ ꯎꯈ꯭ꯔꯨꯜꯁꯦ ꯏꯝꯐꯥꯜ ꯕꯖꯥꯔ ꯀꯥꯕꯗꯧꯅ ꯍꯪꯒꯠ ꯍꯟꯗ ꯌꯨꯝꯗ ꯏꯃꯥꯒ ꯅꯪꯒ ꯂꯩꯍꯧꯔꯒ ꯑꯩꯕꯨ ꯑꯥꯗ ꯑꯗꯨꯝ ꯂꯩꯊꯣꯛꯀꯗ꯭ꯔꯣ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯆꯠꯄꯅꯤ ꯁꯤꯗꯒꯤꯗꯤ ꯏꯝꯐꯥꯜꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯗꯧꯅꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯁ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯃꯥꯁꯨ ꯏꯝꯐꯥꯜ ꯃꯥꯏꯀꯩ ꯑꯁꯦ ꯍꯟꯅ ꯌꯦꯡꯗꯕ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯌꯥꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯤꯌꯣ ꯐꯝꯂꯤꯕꯗꯣ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯆꯜꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯕꯨ ꯎꯈ꯭ꯔꯨꯜꯁꯦ ꯍꯩꯅꯕ꯭ꯔꯥ ꯂꯤꯟꯗꯥꯅ ꯇꯝꯕꯗꯩ ꯈꯪꯉꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯔꯝꯗ ꯂꯩꯔꯛꯏ ꯃꯤꯔꯝꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯆꯥꯎꯔꯛꯄ ꯅꯪꯅ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯁꯤꯗ ꯗꯟꯗꯤꯒꯨꯝ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯥꯏꯁ ꯇꯞꯅ ꯈꯨꯝꯂꯛꯏ ꯌꯨꯝꯗ ꯂꯩꯕꯕꯨ ꯍꯩꯅꯕ ꯍꯩꯅꯗꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯃꯩ ꯏꯃꯥꯒ ꯅꯪꯒ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯋꯟꯅ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯄꯨꯕꯤ ꯃꯤꯔꯝꯒꯤ ꯐꯖꯕꯅ ꯀꯔꯤ ꯍꯦꯟꯗꯣꯏꯅꯣ ꯇꯥꯕꯗ ꯍꯔꯥꯎꯔꯁꯨ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯗꯦ ꯈꯪꯕꯅ ꯂꯤꯌꯣ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯒ ꯇꯣꯛꯏ ꯃꯁꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯅ ꯆꯨꯝꯅ ꯍꯪꯕꯅꯤ ꯀꯨꯏꯔꯦ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯪꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ ꯑꯩ ꯎꯈꯤꯗꯦ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯂꯁꯨ ꯑꯩꯈꯣꯏꯒ ꯆꯠꯊꯣꯛꯄ ꯅꯠꯇꯅ ꯅꯪ ꯂꯥꯞꯅ ꯆꯠꯇꯦ ꯋꯥꯍꯩꯗꯨꯒꯤ ꯀꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯅ ꯂꯤꯌꯣ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃ ꯍꯥꯏꯌꯣ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯃꯗꯨꯗ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯎꯆꯣ ꯑꯋꯟ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯏꯄꯥ ꯈꯨꯂꯥꯛꯄꯗ ꯉꯥꯡꯅꯒꯦ ꯂꯤꯟꯗꯥꯕꯨ ꯄꯨꯅꯤꯡꯂꯁꯨ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯆꯠꯂꯣ ꯀꯨꯏꯔꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯊꯥ 2-3 ꯈꯛꯇꯅꯦ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃ ꯑꯣꯏꯔꯕꯁꯨ ꯆꯠꯅꯤꯡꯕ ꯂꯝꯇꯨꯗ ꯍꯥꯏꯌꯣ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯈꯪꯂꯦ ꯋꯥꯍꯩꯗꯨꯒꯤ ꯃꯔꯨꯝꯗ ꯐꯨꯝꯂꯤꯕꯗꯣ ꯃꯩꯔꯥꯕꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯕ ꯂꯥꯏꯁꯅ ꯈꯪꯉꯤ ꯃꯥꯁꯨ ꯃꯔꯩ ꯌꯦꯠꯂꯨꯗꯦ ꯐꯣꯡꯗꯣꯛꯅꯗꯅ ꯃꯅꯨꯡꯗ ꯁꯥꯔꯤꯕ ꯑꯔꯣꯟꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯕꯗ ꯚꯥꯞ ꯇꯥꯅꯩ ꯂꯥꯏꯁ ꯅꯣꯛꯃꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯏꯔꯥꯠ ꯊꯥꯡꯕ ꯍꯧꯔꯛꯂꯕ ꯃꯤꯠꯁꯅꯥꯗꯣ ꯎꯕꯗ ꯂꯤꯌꯣ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯜꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯤ ꯅꯪꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯅꯣꯛꯄꯅꯤ ꯅꯪꯅ ꯀꯞꯂꯒ ꯑꯩꯈꯣꯏꯁꯨ ꯅꯇꯨꯡ ꯏꯟꯗꯨꯅ ꯀꯞꯄꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯎ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯅꯥꯄꯜ ꯊꯥꯗꯣꯛꯇꯨꯅ ꯌꯦꯛꯅꯕꯗꯨ ꯆꯪꯖꯧ ꯍꯥꯏꯔꯕꯁꯨ ꯏꯆꯜꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯈꯥꯔꯤꯕ ꯄꯜ ꯃꯁꯤꯡ ꯌꯥꯝꯃꯤ ꯀꯆꯪ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯅꯕ ꯂꯨꯍꯣꯡꯕ 100 ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯄꯜ ꯄꯨꯝꯅꯃꯛ ꯁꯤꯕ ꯂꯣꯏꯔꯛꯂꯕꯗ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯄꯜꯗꯤ ꯑꯩꯅ ꯁꯤꯔꯨꯕ ꯉꯝꯂꯣꯏ ꯅꯪ ꯅꯤꯡꯁꯦꯟꯅꯤ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯪꯂꯨꯔꯤꯕ ꯆꯩꯔꯤꯕ꯭ꯔꯥ ꯊꯦꯝꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯨ ꯅꯧꯊꯈ꯭ꯔꯦ ꯂꯥꯏꯁ ꯃꯈꯨꯠꯅ ꯂꯤꯌꯣꯕꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯞꯂꯛꯏ ꯍꯥꯏꯈꯤꯕꯗꯨꯃꯛꯅꯤ ꯃꯆꯜꯒꯤ ꯄꯤꯔꯥꯡ ꯎꯕꯗ ꯂꯤꯌꯣ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯃꯆꯜꯕꯨ ꯃꯊꯥꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯄꯤ ꯁꯦ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯊꯧꯔꯝ ꯂꯩꯕꯗꯣ ꯊꯦꯡꯂꯕꯗꯤ ꯑꯋꯟꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯃꯩ ꯔꯝꯊꯔ ꯂꯩꯔꯝꯒꯅꯤ
Ngarangta Delhi-dagi thorakpani. Mana wa ngangbadane khumningdabagum tawganu. Angang oiringaida masu aigum nangi yang wazabani. Laisa makok tapna nomi Leo amuksu machalgi samlangdo narumdi apsinbiraga hairi. Pakse, ekoi sanase. Samgang base nangon ya pakse. Nang ngasi set kadaba fi fanek amaina anawba leirakpani. Yumda may am leirasune aina anawba satlaningduna leirakpani. Nahan makai nangne set paduga manadrasu yam phazabani. Tangkol nupigi oiba fizol singse loina phazabani. Yumda sunaba leirasu amaina nangidi inaw nawba mayek loina sunaba leige. Chotli chotli tawba mamita khuzilap tawna noklaga mabungbu yinglei. Hospital yaurakle pag yek changsinbadi ngamde fana kuina lobby da famlaga lerami Robert manungda changle. Ton warta putharaklamle gyan sulaklamle madu ubda Robert maithong makalamse masado machiling da hiptuna lerami. Robert changlak pa ubada seba torama misingdo mari thoki. Ton mamit tapna pangle Robert sunomi nomi changsilaklaga pamung nakanda thariba chakridu da phamthei. Tamo Yamung laktabra. Sitharap tawba khonjelduna ihan hana hanglakliba wahangdugi pakhum Robert piba pamde. Adubu pidabadi yadabana fana kuina leiraga haire. Nangi fibamse khanganingde haina sanaki haibe mana chattanaba khanganle haibani. Masu soidana lakningamgani. Nang nai dabada tumham chafam khanglamoi. To nokningdana nogle. Yambung nai manungside haiba. Achumba waise. Ekoi kiam kuina na thaiduna thamkini. Robert tapna kauri. Ibema. Ton mamit tapna ushilaga tarakliba pirangdo khangnabo ane. Adubu haurakliba ihulgi khongzeldi leptabanda haire. Ai khangi. Ai yamuna khangi. Haukiba punsi khaktada natta. Hayeng aina siramdai mikub ado phauba. Yambung laiba nungsimi yengna yengloi. Lohong laba matong. Loina bi amata yengkadaba miteng ado yenglabasu hayeng aina sira phauba yambunggi nungsibati ai fanglaroi khajiktang nabada karigina pungya dong sontharino nangi ningba ahongba leite lepna dum thungani hojik phauba lohongbase machi lengduna leiribani aibu themganu tamo kayam kuina minamduna nangaibu them ngamgani ai khangi ai ase khumansigi asengbani ngom natte haiba Adabu na khoigi minungsina aisa ayokpani haiba kauthokduna kasi phauba ining tawduna lai adabu aningba pumnama mapung pharamdai aina lepriba khongpham sibu kadainano ngaklude Robert wafamdo khangpham to I khangi adabu ayokpani haibase imungi oiba warini kanana su machin thokjuba wari ama oibana Robert na anira khanna palaningdre wadu makha tarano nang pothara layo ahen makhangano ekoini loina singe nangna minam manungai te haraga merabada singna khanganse nangi nungsibado mayek singna ulo nakoini yanaradi masika shunate fanama oiduna so kaidongda merabana nupi amage asonba phibamda kudong chaba lawduna magi oisaba thiroi masimade aina magi mafamdagi yangmunna khangi ton langtakna namakokto tapna nagyet hai lepa leitaba pirang sinthaduna thawai sakna khumlei Madu aigidamak nate wafamdo aigidamak nati karigumba aina sana oiramlade wakal amata khantharamda yambungna aibu konkhatpigani karisu tawroi nangidamak ai leiri haina chatnaba thida aibu thadokloi haigani adubu aide sana nate tamo aide sana nati asuk ikaiba asuk thawai chakpa aigi phibam khanglaga sana na ibu noknakini yambungna napi chama thirabasu Sanabudi aina yaba ngamloi ai mabu yaba ngamloi karigumba yambungna aigi phibam khanglabade sanagi nakta chatkini tamo nang mabu kadaina nang pura chatkro yambungna thiba phangloidaba mafamda nang sanabu puraga chatkro wahai do haina ton khonjal pikna kaple asuk sontharami kuptu phauba mairabagi maina ngauri laizaba asukta thiribase mafamda mairabana yengbidraba Meeting ama sanai be mada tattana yenglibado uragani haiba Robert khangle hazik phauba ngauri ma kari shu khangde magi haiba po laisana mangondagi ngamkhini haiba wakhalda
ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯌꯥꯝꯕꯨꯡ ꯑꯩꯒꯤꯅꯦ ꯇꯥꯃꯣ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯁꯤꯖꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯁꯤꯖ ꯑꯣꯏꯗꯨꯅ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯕ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯕ ꯇꯥꯃꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯀꯥꯎꯔꯕꯣ ꯑꯩ ꯆꯥꯛꯑꯦ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯅ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯛꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯦ ꯃꯤꯀꯨꯞꯇ ꯎꯠ ꯑꯣꯟꯒꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯥꯡꯗ ꯁꯅꯥ ꯎꯍꯟꯕꯤꯒꯅꯨ ꯇꯥꯃꯣ 마부 양봉기 마팜다기 라합나 보드나 잣크로 에이 와래 양봉고 가우톡나 뭐이 타와 야우드바 학상나 아레이바 방갈 부톡두나 힝나바 호나바곰 아둑 상나 갑리바 마부 오바다 로봇 타모이드 마쳇리 싱톡레 아카이바 타모이 마쳇싱 아두나 칼리바 와칼 마나데 아파바 fattaba athiba phajaba Macesing aduna punsilaga karama masak amada lepkini Robert masa pawba khangkidre Khalakpagi yumda siliba thoram adugidamak khalgi misingdo tapna tapna changsinnarakle Mayamgi marak aduda laisa taru yausari Mabungna leibirakpa fi fanekto mangondadi atukki matik paksakre Asangbada mamsilak tawba machu amaga asangbada warop tawba machuga angangma machu komla masu punna omsinaraga langba phizolni mamsilak tawba asangma machugi nupi yamanba purittuga ningsengi kachang oina chapchawa murtida leprare mayamna ngangna saknaribado khra ngangba khangba horaklabani Mina tangkul marol dawa hanglakpada matek khumbusu hairakle Miya maraktagi khazaktang lapthoklaga tarak leplibado ubada ramthar nokmi changsilaklaga chaplepi Kaurai minoktuga loinana Kachang amuktaw khidriba saktamdada nupidu sungaklap yenglei Khunda hek yorakpaga laisagi paw machan awona tamduna tabana nupaduda irai lai thokle Amai ramtharne karigi aibu kawbrane Laisawi Parabadi mi bukau to pong nagira Ningsing lai Leona Jackson sinarakpado Kau banati amai Akoy amay na Jackson na haibane Amay supakang parambagi ay nakangdabane Angang oiringay na tawkiba matawtuga Wayam ngang lambado ramthar ngaglap tawi Adubo madu aphabane Mana wahay ama khungge tawmaga Awan prabab changsilaglaga Laisi khudang do paido na chingi Nangi ipabu telefon tawgi haibadai Hozak tawkro Ngak liridi chak sagadawbane Migi waga tade sro chingduna pui Ramthardu machalgi matawda Saunilak miyengduna lehawi Nupa anido ka amala changlagle Ningsen gumpa thokpa makhay paidrabaso Khulakpagi yumni Tazot te amatawatana le Nupidu sa telefon makong changagle Yumda layrabadi mapaga wari sabada Konungi paw hangbangamdi Maramsina thawaina mafamsida tawgi khanbani yamna haningludrabaso chumnata konong kamdawri haiba phaw mayumda wari sarabadi laisana hangba ngamjede ahanbu oina makhoye kada leiba number do namdaga dial tawi anirak tawbado pairakte chakhumda leiramlani khanna konongi chaksangda thamba telephone number do namlaga dial tawi fana kuina ring chalamlaga aroiba ring da paire asomdai khonjel amata tadringi magi haunaba Pakhatlubagi yaw tawi Baba ro Karigi telefon paijino Haksang do kamdawre hangya tawraga Thabak amuk suri laitholi oiramnine Aina nahana haidro Konungda lairanu pakhatlena Mi phatraba maraktuda Baba kyam khileninge Aine kaka lairamde Khonjelda khakprai khangi nupido Phone do kakthatsira khale Adubo mapagi paw taningbana nakongda tapna muk pursilaga hangi Chakhomgi telefon ina manawi bungo pairakani thazarode Akhoi baba leitabro Leite kanamta leite Ngasi gi asyam lai adugi thabak chinari kari haininge aingonda hayo ai kakada tamge Somda lai sa phone do thamningle adubu thamning nakongdagi machi lengde Baba do masanga mawdabane Kharadi faredi hai kayam pharabano hangi tawbane Hana dauna yang na lei Kaisho tawramaroi atay kari hangkini Wahang tawba manba magi maongduda Laisang hak tumilay phone na makhut ani changna paiduna Wakhal kya khalamlaga Sor tapna hontay aduga hanglay dandigum
Khumani bema kaisu thoidokpa tawdraba natra tawdre haibane wahaiduda laise ingangai kari watano adude chalaga paw hangbirodabra paw aina taris amhani aibu pangchata satpa thaba ire leitaba mi oina ubra isaududa nupida khangai hangningle ukrolbu Imphal Bazar kabagum lakpa nangna swaina adabu loina toklaga hairei ana ek yaurdi hangba satpa chatnei minungsiam chawrbagi wasunate aina nungsipam thokte adabu manaw ibungodi chalaga hangpam thokpane manakta lengdana leibigadabani thamoi pandabana tawduna karamna punsi chupa raw raw leiminagani somda nupado tawfam ma khangde konongda luhongbagini saduna irang langlibado mayam hainadre mafam khuding yow yow langlibado taninglotraduna krasik pachakomsida laktuna leiribani charangnaramba pumnamak sanai bemagi khonjel tabada phakre adabu telephone da taba khonjel duna pelaktra meraba tapna hairi ukrulda ai boyko tawbagi nangna changsiliba khongjangse kayang kuikhini sarakpa numit masing hairo wahaiduda bab yoi oihongda laisa khongdong dokthori somda napado sumamo noki taminna adabu noktaba saduna hairi khumo aina hangise konong sipibamam tawre yengo akhi amo ngaktani heiwo leiwo manam sina kadai deino khangde nungsiba kachin koya thongdaba leitre sumnam sila suwai laisa tamak nomi tawre ningthau machana bu atopa yumga amta leizadra konong dalangladi mafam atai da leirso karigi khultana laktoino somda nupado chumna leamlamadu chair ama irenzana changsilaga phamlaga pakhong birei chumna leibagi oirade laifamgi laifam ngaktani pothafam haiba male pothafam dani aina thirise ukhulda natana aina pothaba yaba mafam leitre laisa khumlaktre khomluba natraga wahang oina hanglubada khumlakadaba pakhumdo kizabana tumin leibani meraba tapna makha tare ukrul leiba nungaiba mafamni haiba khangi ado nangi ukruldi kamdawe leiriba mi singduna nangmu karam loinaba narolna kaya mo hairaba chaba thakpadi kamdawe kanana su hangdaba wahang mana yamna hanganingba wahang ama meraba na hanglakpada laisa khumdaba ngamde pumnamak he kauthoi nakanna khinduna thamliba bes aduda taru habliba ahingba lili mapul adugi lainado makhutna tapna paina sanaraga khumla imamo noktuna aigi ukrul yam nungai angang machadai horaga mapokna makok punghongauraba hanuba phau aibuluna tawi asomdai nupadu so nogle hairisindadi yamlun tawrene tawe ningsengi kachang halakle tabada khonhoplaga aibu yingba lai ai sokle tabada magi ngamsaba pamda thabe ensang puduna lai yumda saba phi aigini haina puraklaga anaba hangba lai lonso amaini am tambire loine haitrasu ayam haire imana wari yam libi napal na maram oidana thawai thakiba ngari khonge kapang amadi longpi maring thai anigi wari lidana napal haibase kari shunate nasana nasabu manghanjana ba khulaini tae matang du yorakpada meraba makhut namana lukhamda tatli nale nupado gi tumin lekiba matauda khangladuna nupida wa thaidoi chabadi am hawe sansa sachai yansadi nungti gi thonge khundalam ok haladi ekhoyumda soidana thilai ai isa soli haina amai hoina chingdagi sabi pharaga kapak phutoklaga sup oin semlaga nungti ipithai henjinba amasu yauna khumlaklibadu taraga mairaba kari nungi hanglubana yawi somda madi mabuktu mathagang olabani sauduna marak thalurabadi nupido saukani khanmana taribani adubu sabi sukki matang du yorakpada khangai hairi yare chabagi paundu tamlano atai hayo atai nangna engonda haidaba kari le adu oina hayo nokmi taramba khonjelda sabting kiduna khumlei ai chalani makhong amana amada ronsinraga phamlaba nupado chumna phathami hanglei masu noklambadu leplaga kadaida aina chaning mama phamda khongsina puba maikeida kadaida no khangde mafam khangdana chatkadabani mairaba khumlaktre khumlaroi haiba khangbana itap tamna haire phaba phattaba kanma thotba thamoi amadi panbanina warau bahigani
Hayramdana chatladhi waraugadra khanduna haibani. Ai chatlani. Matam khradi masina su phare khale. Ukrulda leiba nungaitabagira kari maram lei. Buahangduda thamoidu mai satke tawi adubu haina phazali. Ukrulba aina yam nungsi. Ai ukrulda pokpane, ukrulda sigani. Adubu mikupsigi oinadi siroigi awangba chingsang ase aigi yegnabani. Magi sabana wangman kibana. Chingmaidagi yengbada tampak lamdam uribase ai pamde haiduna yengdabasu ngamde. Pukchil pikpi oirubana tampaki aki amauki damak sana konungdagi wangna thalakpa maingal ado ai yengba ngamlaroi. Amuksu khumlakti nupado chimbalda masi lengdrabasu wakhaldi hangle. Chatkani tang tabada manaktagi puplap helap thokrabai phawalli. Mana tumi leiringai cherakta ramthar prapap changsilaklaga laisigi khudang tap pairi. Aina nangbu asuk thibase karigi khangdabra. Laisa farabadi mahusagumna thanta leiba yade. Lamhen bapakhangna phakhrabadi aidi karam togera. Mahusana laisibu asumni hek laknai ramtharna nupida noklega khummi. Amai ramthar awonto kaubiyo. Maga legi ai mapanda mi yam langbado tanbagini. Ngangli baduna somdani phonedagi nupaduna khumlei. Kadonde ramtharno duna. Rasi yautrabai kang khonjelda ramthar takrani khanna laisa telephone do pat muthallaga kitnamsinda thamkre. Ramthar do khangzabana te wa ma haige tawbaga machanupi ta chansilei. Mabung ba haifet inthoklaga laisa gi nakta purpap chansilaklaga chirol tawi. Adubu nakong da lona hairakliba wahaidu taraga nupido ingangakle. Mataw karamdano khali huzukta wari sanaramba tangairi. Adubu lawawi haidina angang na pau tamlere tabada ngakpana kham thengle. Mikuf amata thintharamda prabab chenthorei. Lairiba kanabu hanna yenglamde ramtharna tanage tawbada awana mabungbu phawi. Leptana chelakpana thongal helakle. Chingmaiduna tahata kumtharaklaga khungi katphapam chingmaiduda lepi. Ure laptak na tung olaga lepliba nupado nupido ingangai ka hena naksinaba honai khongthang du tapna laktuna manakta lakle naksile matik nupado gi saban mayek sengle noklamba minok tapna mangki asana sagalluba awangba phura tapna kintharakle adubu lakliba mi khudi adugi damak dandigi minok amanoi dada yam thasadana Robert noktuna laisabu yengle ngak sum yenglamlaga koiduna chatkhraga passenger seat ki thongdo tapna hangdoklaga haire lapna lakpune ukhrogi coffee mauk tangaludana tawrakliba matawdo ngakningai oire adubu mai thongda tariba awaba nungaitaba kayana tamthokpa ngamdabagi wana khangbagum oriba mami ado madu ubada onkhatlaga mari yetningdre makoktu tapna nomi Thank you.